Wangjing Lamding Kaitel Shopkeepers Development Association WLKSDA na kanagumba loop party Maheiroi Singi loop Amadi civil organization Amatada donation natraga Selgi Mateng Pangba matam kharagi oina ngamjararoi haina warep nakre. Ngasi Wangjing Lamding Kaitel Shopkeepers Development Association asilaga Wangjing Lamding Kaitel gi ariba amasung anoba kaitel singda Dukan Famliba Famlibi singi oiba wakat mifam ama kaitel asida famlaba matung loop Amatada mateng pidanaba warep asi laukibani. Ngasi gi mifam aduga mari lainana WLKSDA gi Vice President Yendrembam Asakumarna Paumi singda hai Haujik Lairiba Manipur gi irang asina maram oiraga nongmagi dukan famlaga chara tanjariba sing asida asuki matik awaba chaitheng pire. Wangjing amasung Lamding Kaitel gi dukan famjariba sing asi haujik asuki matik pot sittabagi awaba su mayoknari. Bank dagi loan lauraga famjariba asi fauba sendoi hunba ngamdabagi fibam yaure. Fibam asida dukan gi bhara fauba thiba ngambagi wangma de lairabani hairaduna asigumba awaba mayam asi dukan famliba singna ngasi fauba mayoknaduna lakli haiki. Mahakna makata na hai awaba kaya mayoknaduna Wangjing Lamding ariba amasung anoba kaitel singda dukan famjariba singda tongan ba Maheiroi gi loop sing CSO sing Amadi party gi ichirenau mayamna Selgi donation lakpa asina maram oiraga kaithelda dukan famjariba singda hena awaba mayokna halle. Kudong chadaba mayam asina maram oiraga kanagumba Amatada Selgi donation matam khara hapa ngamjararoi haiduna WLKSDA na warep asi laujabani haiki. Langiba lani setheng asina maram oiraga dukan famjariba adi pofam famjariba akoi awaba mayam ama ase mayoknaba si student union natragane any organization any sangstan any party any loop amana akoi da pasagi mateng bibiu kero to biu haiba matamda akoi da yamna arumba pressure mayam ama pirakpa asi sigi da matang asi je dukan pholo laga akoi da tawjabani pressure ke alagadi akoi makadana akoi thause khangthok ngamjaba dukan hangjet dukan phongtingba aduga loinana akoi nomagi suja nomjaraga poche yonjariba jajari mayamsinga o yonba ngamaktabagi awaba kya mayong nangbuya maram asi leibna akoina amkana akoi mayamna khanaraba matungda appeal tawjari madudi langi sejeng phangbuya awaba mayong leiba akoina langi matamda aikoina angamba mating pangjaba adunatana hauji makidi sen thumgi oiba pressure ke asingse organization amatana Wangjing Lamding gi leiba koi shopkeeper development association da amasung district manager gi leiba maindo sida pressure gi rakanu aibo from sikaluna na aikoi pura mananga sidi amat koina suba sidi progress se